Hueiyen Lanpao की Paomina ZEO Zone-1 की ऑफिस Pao Louba Chatlubada Pao Fongbidanaba Namduna sel Pinanaba Hotnarakle Manipur BJP na lusing balay rakibadagi Vigilance Department fauba Vigilance and Anti-Corruption Department hay no onthorok tuna senza thumza corruption gi mayokta akan ba thabak laukhat khibada natana Chief Minister gi Secretary fauba Anti-Corruption Cell hangdok labasu lainga kilo sangkhara da hokjuk faubada senza thumza Huran saksa tawrambagi mami kaya thengnare pausi asina mamang sahida pangthokiba National Vigilance Day dagi hauraduna senza thumjaga mari lenaba I pau sing pibirangnaba miyam da khanganduna lakbadage Lamphel pata leriba Directorate of Education School ge nakal da leriba Zonal Education Office ZEO Zone-1 Office ki account section gi staff kharana Manipur lainga ki order laina masigi mayok to huran lonja tawduna oja singi manungdagi khara kaithokpada ayaba piroidaba area khara kaithokle haibagi pau pirakhe Pao si asida oja amana pau asi pirakpadagi achumba sengba khangdoknabagi damak ZEO Zone-1 gi office ta anirak chatuna office asigi account section gi staff ahum maming matha panjadre makhoi khakta natana ZEO masaga su unaduna wari sanaraga thorakpada account section gi staff kharana hiram asigi matangda pau phongbiraga nu haiduna Pao si asigi Paomida lupa chamnga chapi khara puthoktuna namduna Pinanaba Hotnarakle Pao si asigi Paomina ngamduna sel singa du laudana office adudagi halakhe Office asigi account section gi staff singi mathakta lakliba wakanna taret suba pay commission gi tolop phangnaraba matungda area oina lehobo oja singi senfam sing GPF ta changananaba laingang order thokiba nei new pension scheme national pension scheme na konsinba employee singi oina installment ahum thongna pinaba lainga ki finance department ki pay implementation cell na notification amasu thoktuna leiriba nei adubu GPF account leijaba oja kharagi de taret suba pay commission gi area gi senfam sing loisang asigi account section gi staff kharana senja thumja tawraga pithoklam le haiba nei report asigi matungina pause sing gi Paomina chatuna thijilubada account section gi staff sing khakta natana ZEO masaga su wari sanarakhe ahan badadi account section gi staff singa ZEO ga tongan wari sarakhe adubu ani subadadi account section gi staff ahumga ZEO ga punna wari sanarakhiba nei wari sanaki badu da account section gi staff ahumna makhoi gi mamangde account section da leramba staff singna area gi senfam kaithokalamba laikhre makhoi na kumjali singani kunithoi dage lairakpadagi de asigumba thawong chathagi ba laite hairakhe adubu account section gi bill clerk amana de oja amagi de humanity ground da area gi senfam pithokre haina phongdorokhe loinana thawong adu ZEO khangkhide aduna mahaki knowledge oina ba phongdorokpani hairakhe aduga pausi asida complaint tawrakliba dusu ZEO gi mingsa thianana ba honarakpani haina charge tawrakhe adubu ZEO ga punna wari sanaba loiraba matungda pausi asigi Paomina thadorakpa account section gi staff singna wari amata sanakhisi haiduna kausillaga lupa chamnga sapi khara puthораktuna aikhoi gi Paomida namduna Pinanaba honarakhiba nei pausi asigi Paomina sel singa du lawroi hairubada furikhauda namduna fauba hapsilakna ba honarakhe